Kanagumba amana yamna fajaba wafam amaka haibirambe lei pocketta lupa amata yaudраbasu haibadi empty oirabasu kaidonungda yaude leite haibase sukta tade aina aigi ipadagi henba ina khunba mi amata udri haidana haibirame ahanba maktada mayambu taramna okchari ikoibu pokpiriba imabu nungsibagi wari saithaba asigumba se ayamana thengnai adubu aikoigi ipa haibadi father nungsibagi matangdadi ngangna sonabase ita tadi aduna father amagi nungsiba amadi mahaki responsibility gi matangda atenba wari macha amatang taminase nupa macha amakak engineering ge study torami mahaki mapabungna mangonda yamna tatna haibo phom khara lei study fajana taw study da focus taw achoba engineer ama oina ba hotno haidna toina macha aduda hai adubu machanupa adugi wish amakak lei haibadi machana pamjaba ado karino haiba matamda bike hanba ama leiba asini mapada hai imanaba singdi car da chatli bike ta coaching chatli adu ada haidana mapada yamna kanna bike leina naba taksilli makhoigi amanba scooty amada mahaki mapana thinbado pamlamde ayamba matamda gari leidabagi makhoi mapa macha se marai adum yetnai nongmadi mapa aduna macha aduda sauraga chai paisa lei leite haiba sukhangde imung puribani mayam se hotnaribani paisa leite haidana macha aduda sawi mayamnasu khanglibaduni hojik matamgi youngster singse asmaina khara chaibada hekta aranba decision loba phattaba mamanaba singa loinaba asigumba se tawgalli machanupa aduna khalli aina haibasu yadaba yum asida leirudana kanade kadaidano chatkrage apamba amata su piba ngamde haidana asawbaga loinana decision lowi mahagna ngasidi thokrage tuminna chakrage haidana sem sare numit ado mahaki mapa amadi mama animak market ta chatki mathon ta lehobane mahagna ngasi se thokrage khanduna thorang tawbada mahaki mapa gi money purse ado kauduna thamlambado thengnai machanupa aduna madu ubada phareda paisa yarum gani khanduna money purse adusu pocket ta hapchalle aduga khong upsinduna phatmayumdagi chenthorei asumna khara chatpadadi mahagna tongliba khongup ado mahaki mapagi khongup ni haiba khanglai mahagna sauduna khongup loktholaga karimata tongdana chatli asum chatpada khanghaudana makhongda machin tumba amakhakna thilami adudagidi makhongdo I thokle adum chatpadi lepte shek shektana chatli khara chatlaga mahagna khalli ngayak potharaga hospital da yenghallage paisa gi bag to aduda paisa yarum gani khalli mahagna makhongdo asum naba I thokpa helakpadagi mafam amada phamle aduga magi mapagi paisa gi purse ado paisa kayam yawgi haidna hangdoktuna yenge asumna mahagna hangdoktuna yengbu matam adudadi supnagi lupa chama khak yawramba thengnaki kayam lairaba ipano haidna khalli paisa gi purse ado yengbadadi itha thadna paisa ka yamna yawbu mali mahagna makhatana check tawi adubu che khara thupchillaga yawbudo thengnai mahagna karino haidna amamamtang hangduna yengbadadi ahanbagi che adudi mingondagi lupa lising nifu puraga matam amada mahagna laptop leibiyu haidna mapada takpado aduda mingondagi puraga leikhiba hojiksu singba loidriba adugi loan gi paper oramki asumna mathang yengbadadi khara amana ration bill khara amana electric bills asigumba responsibility gi oiba che ngakto oramki aroibada mahagna newspaper machet ama yarombado amuk hangdoktuna yengi madugi newspaper machet adudi amanba gari puraklaga paisa khara hapchillaga ahanba gari mahut sinba yaba adugumba advertisement gi khabar machet oiramki asengbadi mahaki mapa mama aduna market ta chatkhriba adudi mahakna gari ahanba leibiyu haidana takpa aduda makoigi amanba scooty ado piraga paisa khara hapchillaga gari anova ama lawgadabagi chatkhibani macha aduna mayamse urubudagi mahak yamna nungaitaba fawi mahakna tawribase lale haiba khangle mahaki mapana mahakna haiba khudimak satisfy oinaba karamna kayam wana hotnai haibado khangle mahakna tuition chatpada college chatpada magi scooty do aduda thinbado mahak ningsingba haurei madudagidi mahakna kaptuna mayumda makhong I thongna
handuna chelai adubu mapadi halaklamdri mahakna ngasai newspaper gi address aduda chenduna mafam aduda chatlammi mahakna mafam adu yobudadi mama mapa ani do gari mamal hainaramki madu ubada macha aduna mapada konsanduna pabung ai lale gari pamdre haidana haije achauba engineer oinaba soidana honagani makhoigi amanba scooty do piba yaroi yumda halasi haidana hai mapada hai aise ngasi yamna chauba aranba ama tawrure yumdagi suchilure pabung nahaki persuralamdraba pabung nahaki responsibility amade kayam yamna father amagi importance se karino haiba khanglam loi haidana hai masigi atenba wari asina piriba message ti ngasigi malem asida father amagi maru oibado takli malem gi khwaidagi ina khunba midi kanano haibada father ni haibasini makogi pocket ta lupa ama paw yaudrabasu makoidi leite piroi haibase chukdau tawroi aikogi parents se makoigi mamittagi mapi anirak tai karam matamdano haiba matamda ahanbada makoigi machanupina makoibu thadoktuna chatkhiba matam aduga amana makoigi machanupana makoidagi mai laithokhiba matamda makoisi mapi tai aduna nungaina leibiyu nokpiyu ngasi hairiba asida hingbiyu tungini yamna unique oiba mi ama oinaba hotnaminasi matang asida loijare tangi wari amuk ngaiminasi aduga channel asibusu subscribe tawba kaubigano matangi wari lakpaga adomda ahanba phangnabagidamakta